Manipur justice delight is justice denied haibigi thautok thoklabra special court and the NPS Manipur sahi anigi mamangda fixed for judgment gidamak list tawkiba yauna case ahungi judgment atokri Malem go ina leba puna makta laiba well sangsing sathaba trial gi judgment amas order thengtana lauthokpana justice delight is justice denied haibigi wofam songthoraktuna ngang sakna ba horakpada natana India gi oina suma pampuna makta laiba lower subordinate court singdagi horaga kwaidagi wangbu well sangwadiba Supreme Court fawbada karigumba case petition singbagi wayel gi order matam sangna pidabadagi wafam asibu laiba asigi miyamgi sindon laitona puraknarabagi manungsana piklaba Manipur asu wafam asigi thawdok thoklabra haibagi wahang hangnarakli Manipur picture abus Myanmar gangam khai lona leibigi matakta illegal oiba narcotic drugs in state asida pusilakpagi sangwang khalakpada natana sumpham factory na singba lingkhat narakpa amadi singi district khradana poppy pambi sing paktakna tharakpadagi kumjai ingli singani ga taragani pana matam adu state langna war on drug ki campaign hawdoktuna illegal drugs na mari leina thabak thorum singi matakta akan mathabak lakolni bani thabak singa sitanatana Oripok Serap Court Complex the narcotic drug and psychotropic substance and the NPS ekamari lainaba case singi well atuba matamda sathanaba fast track court fawb linkatuna mathaw pangthulakibani and the NPS ekamari lainaba case singi trial sathanaba fast track court fawb linkatlabasu masigi mamangdagi Lamphel Court Complex the lerakli special court and the NPS Manipur ningasi digina sahi ani henbigi mamangda court asina fix your judgment haina direction pikiba draka mari lenaba case ahungi judgment amasum order ngasi July 13 English ngani ka kunga taruk fawba laukthorap pathingnatri court asina fix for judgment haina khangna khrabasu ngasi fawba judgment amasum order de laukhthorak triba case ahum dugi manungda aman special trial case number 75 of 2019 ni case as narcotic and affairs of border NAB police station kumja English ngani ka taragani panda register tawduna lokatpa case FIR number 61 clause 10 2018 under section 18 clause B 2960 clause 3 and the NPS igni case asigi accused anigi manungda amana nupi nidu amana nupani October ama English ngani ga taraga nipan gi ayuk pung 13 makhairam tarakpada Bisnupur ga narcotic cell gi matamadugi sub inspector amana lusingba timamana lamlai PS ki songmum area da Yonana Yamlava Kani Maruti Ben ML01 is 8776 the Purakani Highway Pauhamadi Kungul Liduna Gari Asi Kamduna Sikto but Equis Asigal Loinana everyday meal Hina Thaba plastic packet credit puna packet Kungat Lom the Kizi Amamagisana Kani kilogram that Yoram Batagi Fort Kibin Heri Kangpok Peter IDP Sinamakogi Saxen Petri Hydra Protest Hourakhre Sayom Henzilaglaba Manipur ki langi thagduk singna maram oiduna lanjena tun relief camp singda masum asan kara sangsapam lawduna lerakli pa Kangpokpi district ki IDP singna makhoi ki pipam tokpa saksin gi senpam direct benefit transfer DBT ki khutangna pirakhibado numi kharani gi oina piraktri haiduna Kangpokpi district headquarter da ngarang bokat khongjang sikhri Kangpokpi district internally displaced welfare committee na sinba khongjang asida IDP singna mayuna ba awaba sing Marik Sumna Pankhiari Pakistan ki Baluchistan da Koilak Khani da Pokhai bagi thagdok da mi kunthra kani thui secret tarana thulak pangamdri Pakistan ki Baluchistan province da Sorange coalfield da leiba khani amada methane gas Pokhai bagi thagdok da khani tanba miyoi yamdra bada kunthra kani thui secret amasum tarana thulak pangamdra laikri haina pawgi sourcing hari officials na phongdokibagi matung ina lanai gi koila khani da pokhai bagi thawdok thopa matamda lainungda fit lising mari luga mafamda khani tan bami kunthra ni thoi thabak tawduna laki mai hawduna pokhai baduda structure du kintaki thawdo du marak nakpada leiba khani amada su kintha bagi thawdok thoki madudara khani tan bami tara thulak pangamdra laki hari khani gi chief inspector Mohammed Atif na phongdokibagi matung ina khani ani aduda accident thokpa matamda worker punani fugani tholeki ani hauji worker tara thiba khangdana leiba maramna asiba masi hengalakadra haina singnari Kuwait leiba US ki base ta drone sing season aduna landakre Iran ki military sayola marom kapna bakhara
halluraba matung Middle East land Washington amasung Tehran gi marakta kapnaba mu hawdagi Kuwait US military lefam singda drone sing sijanaduna landakri haina Iran gi military na fondokri Kuwait laiba Ahmad Al Zaber Air Base laiba fighter aircraft shelter sing satellite communication system sing amasung equipment storage facility singda target toki haina Iran gi army na statement amada fondokhi US Central Command CENTCOM gi maikeri gi khudaki oina karimata fongtokidi Iran gi army na haki terrorist US military na ekoi gi laibakta handak satakhiba aggression amasum Quesam Island residential home amada satakhiba tamthibe attack ki laman khumduna strike singatu satakhibani thaw amasum gas ki lalon itik ki damak maru oiba samudra gi lambi Strait of Hormuz ta Quesam Island US ki strike sing imung amagi miyoi ahum siki haina sokol sunmita local media report tauki lalon itik ki lambi is normal matam malem gi oil shipment singi sada kulom puye masum February kungani pan lan hoki ba matam dagi Iran lambi is tingduna lakli samudra gi lambi is Iran gi control mapangal sonthana ba panam namada US na Iran gi khatang ba samudra khongbanda hanjin landa duna lakli haina pawusta makatari petrol numit mapanni ki lairi LPG numit tare ni ki kerosene amasung diesel numit kuntraga tare ne amadi numit kunga manga ni ki lairi thau LPG stock lairi driver sing strike tawgani tabada miyamna pakhat polai tawigano director CAF NPD Manipur gi petroleum transporter amadi driver sing steering pai de pigi khungsing sangsilagani haiba tabaga miyamna akiba pakhat phauduna hena laisinduna stock toksinduna thamjin bigano landam sida nongmada sangda bi yadraba processing stock lairi Manipur gi oina hauji kerosene numit kuntraga tare ni gi lairi diesel na numit kunga manga ni gi masum petrol na numit mapan ni gi leibaga loidana LPG na numit tare ni gi stock ta lairi driver sina sanction gani haide steering pai de bi khongjang handokna ba home department yawno wari sanari miyamna pakhat polai tawduna atop issue thokna ba hona gumsi haina lainga ki consumers affairs food and public distribution CAFNPD gi director Y Nelson Phongtokre wapamasi Imphal gi nite patsu thekta leiba DIPR gi auditorium da lainga ki loising singna mathang pangthukpa mid the press thoram gi nipan subu tangkakta garang loising asigi makok no official singa paumi singa unabe gi thoram da director na phungdokhibane Y Nelson hai Manipur National Food Security Act 2013 asi mapung pana sanhanduna yumthong khuding da aron athup laitana transparent oiba mong da seng yen bigi thabuk pekhalakli PMGKAY gi makhar kumza English ngani ga kun gohum gi January thadagi napsa gi beneficiary sing da lem na sing piduna lakpado inda government na makhata na kumza English ngani ga kun gani pan gi December fawba pina ba aya pa pirakre housing fawba da AAY amadi PHS category gi beneficiary sing yauna ration card lak 5.81 gi makhada Miyoi lak 21.13